Malem Sinba Tungna Jun Kunmangabu World Environment Day ga mari leinana u chara kaya thaduna malemgi honglakliba global warming dagi kharada oirabasu ngakthoknaba honai iramdam asidasu u chara kaya chahi khudingi thaduna lakli adubo haukiba chahi khara asida Manipurda numit kharani nong leptana taba da ising ichau amadi landslide na chingba kaya toina tholaktuna lakli adubu Imphal East District ki manung chana leiba angtha village ngarian chingda lam hacker Kunmathoi hacker gi manungda hacker mari khak farm tawraga aremba tara taret hacker di umang wamang kandaba yade lamlakta leibasa uche kandaba yade haibagi pandam ama loinana umang ngak seli haina angtha village ngarian chingda leiba thongam sana tombana phongdokre mahangna makha taraduna angtha village ngarian chingda Englishing aniga kunithoida masa khangdaba miyoi singna lamai thaba u yanba amadi uche kapna chingba kaya tawduna mahosagi leiramliba jiba panba kaya nomonomagi mangtharakpadagi masing yamdaba yade haiduna Mahagna radio cover amadi paugi channel singda mafam adugi oina lamai thaba u yanba amadi uchek hatpa yaroi haina lauthokibadagi ngasi fawba kanamta lamai thaba u yanba amadi uchek hatpa daukidre maram aduna hojikti u marang kaina hobada natana lamlaki sa uchek kayasu leire haina phongdokhi 4 hectare farm tawba aduda ki home hainau amadi lafoina chingba farm tawduna ngarian chingi lambida Lanchenbi pineapple food stone hangduna farmer singi hingnaba lambi oihori masagi aina Manipuri khungam atai da chinya thmana kogi periphery area da leiba singsi akoina usi pakam yan thalaga kogi landslide ta hundana mayam da wa piga ko ngarian area ko area da landslide ki sutok thoro sutok thoro de ko uwa marang kaina hobani adiga uwa sigi makhada ayin saija kre ko pade ising piri ba se kabulabo ai khangna bhamji ising piri se kogi umang sigi mapana ni haitare aduna akoina ngasai siksi Manipur da kogi drop thok ko ising chau matam chadana nong so pa mai ngasai chingdagi una sida suppose huji nong tari ko una sida ngakam ma chi rest to una sida adiga una sida lebu am se sida makhong mara sida chupsan doine ba masi chupsan gidabu udo haudre bana direct Turian di image the soil erosion thoga kogi foliage split singi pudare adaga tributary singi pudaraga maroina man kano singi da pudaraga Turian gi khong se masi chemical Turian khong gi chemical abani na asombi split mayam se loina namdra kogi pudaka direct la abani na adat nongni pamja gadabudo kudat to punggi munga tampak em yo pudagi handak se koi khuragi isim jawni amdo masi Turian gi Hopefully, the Uwa Amtale Monica, a Google see and the soon later, Popi Taki Bagi Mamdo, Kopi area, they should send her to the Yaure. Village Ngarian Sinkani. Malen Sintuna, Zunmanga, a World Environment Day, a Duma Pantotuna Lali. Iram the Masidasu, Zunmanga, a World Environment Day Fantoli. Tom, the limit a cigar Marie Lenana, Iram the Masidasu, a Funkayada, Usakaya, Amat Haduna Lali. Adubu, sahi khudingi World Environment Day fangthoagasu deforestation gi chang asi sumusum henkalapana maram oiraga ising isawk toina thokpa landslide mudslide na chimba kaya thokre iramdam asidasu tha asigi anganba sarukta mafang kaya da ising isawk thokpana maram oiraga yum thugaiba amadi yum de sing changba asidasu natana property kaya thugaikibagi pau tanakre asidasu natana Manipur gi lifeline oiriba highway sing dasu landslide thopagi pau kaya tanari adu haiba kana sing asi khudong salwa sing asi manu mayama tawkhrasu haiba 89 angtha village ngarian sing asidadi 21 hectare ki manungda 17 hectare de khogi umang yukhataba yade umang thamdaba yade amadi umang na akhogi thawani haibagi pandamda u kaya yanthatana kogi using asi kangadawni habagi pandam maga loinana usa using asi yokhat tuna thamdi asidas natana 4 hectare amadi akogi kana sing ki home lafu sing mairana simba kaya thaduna kogi farmer singi makogi hinnaba amadi iramdam asidasu kogi iramdam asida puthokchaba ki home kaya kogi iramdam asi leiba miyosing dasu phangali matang asida haijaning badi kogi ladiba department kayana iramdam asida kogi deforestation sang namthanaba amadi keno sing koi uwa yanthatpa keno
नसिंबा ओपियम पॉपी थादनबा कया अवेयरनेस कया सखरसु हुजिक लेबा फिरम असि मणिपुर दसु डिफॉरेस्टेशन की चांग हेंकलपना साबगी चांग हेंकलपा नों खितंग सुबुगे इसिंग चौबसु यामना खंगहोदना हेंकलपना मरम ओरगा प्रजासिंग यामना निपाइनबदु ओइरे हिरमसि बताना पौदम जरिबा सनसन तखुंबा मंगांग इलिट टीवी न्यूज़ 89 अंगथा नारियन सिंह